ngasi oiba tongan collection khara miyam de kudol tamjage high court na manipur gi sitting amasung former mp mla singi matakta lokhatpa case mla taru amasung ex mla mari gi matakta criminal case sing leiri haibagi report amakasu pikhalakli haiba wafam asina ahan boin kudol tamjage lebag asigi sitting amasung former mp mla singi matakta karamba case sing register tawduna lokhatpa leibage amasung leirabadi case sing adugi present status na karino haina hanglakpaga loina na pandunu leiba kesing yaurabadi madugi royal sing atuba matamda chatahan biu haiduna Supreme Court of India da chahi kharagi mamangda file tarukiba petition ama khanaraba matungda apex court asina lebak asigi state chingda leiba high court singda su poktak piraktuna makhoi gi state chingda sitting former MP MLA singi matakta lokhatpa kesing leibra amasong leirabadi atuba royal chatanaba kesing adugi masingi matungina special court pauba linkatnaba khangalakpadagi high court of Manipur gi makada Manipur gi oina court ani linkat ki haiba wafam asi tamjaraga video asibu mieng tabiriba punamakpu taramna okchari amasong ikai kumna butchari Supreme Court ki order matung ina High Court of Manipur gi mieng makada akhanaba court ani linkalakriba ase apex court asina pirakpa direction gi matung ina High Court of Manipur na PIL number 38 of 2020 lokhatuna masigi royal chacharakpagi matung ina linkanan khibani PIL asida respondent ching oiribana Manipur lengaki mahut chinba chief secretary home secretary law DGP director of prosecution forensic science laboratory pangai gi director CBI gi head of branch ACB Impal amasung NI gi Impal branch ki SP ni court ani asi special court number 1 amasung special court number 2 haiduna khangnarakli amasung Manipur gi sitting amasung former MLA singi matakta leiba case royal chatharakli chairaga sida PIL asi mamang thagi taraga mapanda matamadugi High Court of Manipur gi Chief Justice ke Somas Shekhar amasung Justice Anchem Bimol gi bench na lokhotki kona PIL asi gi makhata ba royal chatana ba lokholakpada petitioner gi mekaida leblakliba senior counsel ke H Tarun Kumar na Manipur gi sitting amasung former MLA kharagi mathakta July 28 2025 fawbugi manungda lokhotpa case singi present status ama court ta submit tarokhi adomoinamak petitioner gi council na court submit tarokiba present status aduda yauriba serial number 1 taki 11 fawbagi manungda piriba status singi manungda case karana prosecution witness ki hearing chattabagi stage ta leiri haina pongdoroki aduga case karadana forensic science laboratory dagi lakadaba report ngairi haibaga loinana hauzik fawba charge tagalaktri haibasu yorokhi aduga case karadana charge natraga final report na chingbagi matangda court ki maikaidagi record amata phangdri haiba wapamsu palakpa yauki adomoinamak petitioner gi council na Manipur gi sitting amasung former MLA kharagi mathakta July 28 2025 fawbuda lokhatpa case karagi present status pikhalakrabasu court ki mekaidagi di mari leinaba authority na pikhalakliba report adugi kalam singde yauriba report aduga mari leinana specific report ama khomjinanaba High Court asigi registry da direction pikhi aduga PIL asigi makhata ba royal tha asigi taraga mathoida chathanaba khangankhi court na mangjauna na lepkibagi matung ina tha asigi taraga mathoida PIL ase matamadugi Chief Justice ke Somas Shekhar amasung Justice A Guneshwar gi bench na amukana lokhatki court na matter ase lokholakpada petitioner gi mekaida senior counsel ke H Tarun Kumar na lepki aduga case asigi damak court na amicus curiae oina khankhiba senior counsel Y Nirmol Chanchu appear tawki aduga respondent number 1 dagi 3 fawbagina advocate general gi mahut chinduna deputy advocate general na lepki respondent number 8 amasung 9 gina DSG IKH Samarjit na lepki numera sida amukana High Court of Manipur gi registry gi mekaidagi court asina mamangi hearing the pikiba direction gi matungina August 28 2025 fawbuda Manipur gi sitting MLA taruk amasong former MLA mari gi mathakta criminal case sing pending leiri haiba makhata ba report amasu langkhalakhi adubu PIL asigi royal gi damak court na amicus curiae oina khankiba senior counsel Y Nirmol Chan na August 28 2025 fawbugi manungda sitting MLA taruk amasong former MLA mari gi mathakta criminal casing leiri hairakliba report ase ningthijana yingsinnabagi atenba matamama pibinaba courta prayer torki konasu amicus curiae na torokpa prayer da ayaba pikibaga loinana PIL asigi makhata ba royal mathangi taragumdoida chathanaba lepki makha satharakpada nungthil pause gi chifong ama oiriba kangla pawdagi lokhatcharaga thamjage ILP gi gadget na Manipur gi yelomi sing muthatle haiba wafam thamjage Manipur government ki ing 2022 gi September 19 da pongkiba ILP
system ki gadget na idamdam ki yellow mi kudingmak muthatkre thokliba gadget asigi close to the 1961 gi mamangta leiramba puru kudingmak indigenous people ni haina lauri masida Federation of Haumina hangningli badi indigenous haiba asibu chahina lepa yabra haiba asne Federation of Haumina thadorokpa chirol aman hairibana indigenous haiba asi mioi amana lam amada chahi chama chani lising ama leiraga oiba yaba natte Columbus na 1492 da America da khongdakhi sahi chawga ga yankhai gumdoi leiraba European singbu ngase America gi indigenous oibra chahi cha kaya Bangladesh Assam Myanmar da leiriba mitei sing ase lamdam adugi indigenous ni haiba yagadra karamba kari interest gi 1961 gi mamang te leiramba singbu indigenous ni karamna hairibano Bengal Eastern Frontier Regulation 1873 da indigenous haiba wahi amata yaude aduga kadom dagi indigenous haiba wahi ase pusilibano ing 2019 gi December 11 ta India gi President Ramnath Kovind na Manipur da ILP system chananbada ayaba pikiba ase Manipur da yelongai dagi leiraklaba native people singbu kanjanabani masigi laraba kudamde Bengal Eastern Frontier Regulation 1873 part 3 gi clause number 7 ta mayek sengna yauri ILP system na base year lepagi power pide maramde yelomi haiba se chahina lepa yade masing yamjadaba iramda masigi yelomi singbu kanjanaba 1990 dagi chahi kunganipan hena Manipur da ILP system chanahana ba hona bada mishi mina mipa mipun sipai gi chaipu khangdon system asi miyamna phangnaba hona rakhibani masibu khangsinadana Bihari Bengali Marwali Muslim Nepali Punjabi kukina chingba singbu indigenous people ni hairagadi Manipur da ILP system chanabagi kari mathau tai malem ta leiriba phuru kudingmak magi maramda indigenous peoples ngaktani yelomi haiba si selna leiba yaba nungsi haiduna hekta hapsinba yaba natte Manipur government na section dabadagi thokiba 2022 gi September kungohumdoi gi ILP gadget asi aranba gadget ni masibu kangnaba 2023 gi August 9 dagi hauna Manipur High Court ta case thengnaduna lakhi masida Manipur government ki advocate kharana kanthi thokna masigi mayokta lebli gadget asena kuki singbu indigenous people ni haina sakhang lubadagi United Nation yauna indigenous ki right demand tauri ngasi ma kuki gi separate administration taliba demand asida so gadget asina mateng pangli government pairam basingna soiru baduna miyam na ngasi wari maramaduna gadget asi kakna bahona bada government pairi basingna su thodang lopam thoi hairi maka jatarak pada chingi district singdagi kuchu khulai kaya marum phagalle haiba police ko pham tamjage DGP na ngasi thorakpa chirola mada haukiba nimit kharni da police AR army amasung CAPF sing chingi district kharada thiba humbegi tabak sathabada kuchu khulai kaya marum phagalle hairi akaknaba pawda yumpham oiduna Churasanpur Chandel amasung Tingnopol district ta forcing asigi joint team na manung hanjin ba amachung singnaba mapam singda thiba humbegi tabak sathabada yamlaba kuchu khulai sing phagalaki bani hairi phagalaba singdi M16 ama MA1 rifle ama Insas rifle ama 9mm FGC Mark II rifle ama 303 rifle ani carbine ama makhal punamakki single barrel kuntraga tare double barrel ama makhal punamakki pistol taraga mathoi lethot ahum pompi kungani pani aduga phagalaba ammunition singna grain kungani thoi lethot bomb manga amasong nomoi maru kuntra wireless set kungumdoi charger ani bulletproof jacket ki plate ani ni haidi